Mahei Loisang ani Khaktana Saruk Yaduna chahi asigi Republic Day gi Thouram State Asida Pangthokadouri. Hayeng India pumbada pangthoknabagum Manipur su Pangthokadouri ba India gi Republic Day gi Thouram gi ngase full rehearsal pangthokre. Full rehearsal gi parade adu ahanba Manipur Rifles gi parade ground gi lamtharaga Rajbhavan mamang fauduna lakhe. Parade aduna Kangla pat mapalda awang pang na laktuna Kangla gi awang thangba gate ta changlaklaga Kangla Utra Sangden Mamangda Mapungoiba Salute Okpagi Thouram Pangthokhe. Manipur gi Governor gi ADC na Salute Okhe. Ngasi Pangthokhi rehearsal adugi parade commander na ahanba Manipur Rifles gi CO Khetrimayuk Rabikanta na oikhe. Thouram aduda BSF, CRPF amade Manipur Police ki apunba contingent taramanga, band party taret, cultural troop mari, 1st Battalion Manipur Rifles High School amade Pari Imom Sindang Samgi contingent ani Anauba Mangal Trust Center ki contingent ama amade Asa Worker ki contingent ama punna contingent kuntrana gasigi full rehearsal aduda saruk yakhe. Panba yabadi haujik thokliba irang asina maram oiraga tongan ba CSO amade Mahairoi loop kaya na hayeng Pangthokadouri ba Republic Day gi Thouram asi boycott tawkhibaga loinana Mahairoi amata saruk yaroi haina phongdokhiba su laikhrabani.